Nang ayuk ngana hawatki khalabasu hawatpadi ngamde achabo wakhan khanduna ngasidi masigi thabakse tawgani madugi thabakto tokthokwe tawbudi ngamde lan thum paisa ijat saman punamakti nangna phangba pami adubu madugi damakta nang awaba thabak amata di tawningde nangi punsigi manglana aduk yamna sawraga nangna madu phangnabagi damakta lan thengnaba amata di pamde ngasi aina nangi punsida khwaidagi maruiba pakta amatang haijage masi kana amatana su hairaklo munna tabiyu maramdi nang khaliba si oigani si tawgadabani masi phangde yade haiba nangi manglam do aranbani nangi asengba panthungdi nangna honajarakpada phanglakpa mahei aduni nangna honamangi mahei phangma numit adudagi nangi aningba apamba punamak soidan phangani adubu panthung adu phangnaba honabada awaba khudongtiba kharadi nang sumayuknaba tai lupa manga piba chudak to ekhoina phutoklaga lapthoklaga yonbada lupa 30 sini lupa ama piba bol do nungsit hapsinduna pahenbada lupa 10 sini aduna aina nongonda hainingibadi nangi thamoi nungde lairiba additional skills sing ado develop tawrabadi nangi punsigi mamal ado aduki matik yamgani confidence level su hengalakani maduna nangi punsida mai pakkugi chance yamna wangna leigani malim sida leiba miyoi kaya magi panthung ama phangnabagi damakta kochen chenduna honari aduna nangonda su karamba special ama oiba yawbage atopa miyoi sing asiga manadaba nangsu makoina tawbangam liba asugumna nangsu tawbangam gani khalabadi nangi punsigi panthung adu phangnabo honabada achobo mating ama oigani nangsu miyangum icham chamba miyoi ama oirabadi madudagi ahenbado khak panggani kanagumba amana yamna khangna hairami aina mai pakpa mi ama oigi khalabadi ahanbada malem se semdokadaba nate isana isabu semdokpa ama darkar tai kaige leiminarabadi yamna singba sadanba oiba tai aduga gadaga leiminarabadi matam supada miwata duna ta leiba tai aduna nangsu namanaba tinaba matamda afaba namanaba tamak khalaga tinagadabani video asigi losilakpada anobo sahi sulakadori sahi asina lakpada nangsu anobo asa ama porpa ngamnaba nangi amakpa wakhan punamak thadopiu punsida lairamba phatraba wakhan sing atu thadopiu nangi punsigi kanadre khanjaba miyoi sing adugi thaptokpiru aduga nangi lengdana laigadaba yumpham aduda nangi punsida mai pakpada mateng oigadaba wakhan sing adumak khanduna laibiu aina haijariba wafam sing ase afaba amasung phattaba haidun ani thokna khanba yai masidi nangna khanjabagi makha poli madu nangi punsida lairepa yawnanaba thariba kairak aduna nangmusu norok tana chingtharakpasu yai aina nangbo suki matik thajai madudi nangi punsida mai pakpa ama oinabagi damak lepa laitana honaba ngamgani maramdi aina masaksu udriba khangnadriba nangbu motivate tawba ngamnanabagi yamna wana video asi semba ngamlaba karigi nangna nasabu afaba lambida chattuna afaba mi ama ohennaba ngamloidoribano khanthabiu malem sida miyoibna tawba ngamdaba thabak kari su leitabani tawbuda pundangna khaliba nangi panthung adudi yawnaba chatkadabani aduga chatliba lambi adudagi tunghanna amuk yenge khaloidabani maramdi maduna punsida achobo ninghana ama oiduna maithiba haibadu oi video asida aina haijariba wafam asid bab tabiragadi hawjibak hawgotuna nangsu ningliba khangliba panthung ado yobungamnanaba honabi aigi video asibu yengbiriba miyoi singna subscribe tawbidragadi subscribe amukta tawbiramu aduga loina na like amadi share su tawbiramu haina mayang mafamda ningsingjari